resettlement ki thabak paikhatli haina utnaba lengakna IDP singda namthaki thawong satharabra haina thamlakhre Manipur thokliba irang asina maram oiduna mafam kayadagi lanjenarakuna tongan mafam singda hangdokliba relief camp ta sangjafam lawduna leiriba IDP singbu masagi mayumda hanjilhalu haiba miyam amadi IDP singi kholaw kansilakpana maram oiduna resettlement ki wathok lakani kibadagi masagi mayum semba saba phawba loidriba IDP sing lengakna nampuda masagi mayumda hanjinna bahonarabra haibagi achauba wahang lakle sugunu kendragi manung channa laiba seraudagi lanjenarakuna Imphal East District ki tongan ba mafam ahumda hangdokliba relief camp ta sangjafam lawduna leirakiba IDP sing masagi mayumda hanjinba yargani haina lengakna ubiraba matung kaksing District ki Waikhongda ahing yarek naba amadi makhoina tungliba Manipur State Transport ki bus adu nataba atopa gari amada mahut sinduna changnanaba SDO Waikhongna khangalakpadagi IDP amadi SDO ki marakta chawna ongkhanakre ngarayo pung 13 taba dwaidagi Imphal East District ki manung channa laiba Government Dance College Deulalen amadi Thambal Khongda hangdokliba relief camp ta changjafam lawduna leirakhiba serauge IDP chamaga 19 bu SDO Imphal East masagi mayumda hanjin Yaragani haina Kaksing District Administration na khangalakle haina pau tamlakpadagi lengakna sinba bus ahum amadi makhogi pochai sing adu hapnaba truck manga da serau tamna lakhe masak baming takthok ningdaba seraudagi IDP amaga pau se siga wari sanaba matamda mahana hai lengakna resettlement ki makhada seraugi IDP singbu masagi mayumda hanjil hangani hairabanina press media singi mamangda SDO masayawna punna satminasi haiba matamda Imphal East ki SDO na press media sing Kaksing da lagani media da thokpa yamna pambagi maong lahaina pakum pirakhe IDP sing aduna Kaksing yaroppada thoidokpa nuaitaba thodok thokeba laite adubu Waikhong ki SDO office yaroppa matamda SDO Waikhong na ngasigi oina serauda changluraga no Kaksing khunauda oina leiro hairakhe adubu IDP sing maikaidagi DC ne yumda changba yaragani haikrabanina marakta makha tana panba ngamlaro hana pakum pikhe masigi mathakta SDO Waikhong na IDP sing na oidaba minamba ngangduna Bisnupurda nomai kapagi thodok laikhe Irang kansilakadaba male haina IDP singbu kihanke loinana mafam aduda leiramba police amanasu yamna karem ka thainana IDP singda wangalakhe akana maongda muknaraba matung IDP singna ngamduna makha serau tamna lakhe madusu SDO ki maikaidagi daita lawba ngamgadaba ama yawbiyo haina IDP singna kanna taksinbadagi SDO masana mang thaduna satkane IDP singi pochai thangdaba yaramlaga makhoina mafam chana leire haraba matamda halakani haiduna thajaba pibaga loinana punna serau tamna lakminaki haide adubu sugunu higher secondary yorok matamda amuk school campus manungda hoijinduna thambiraba matung makhoina tongliba MST gi bus aduna taba atopa lanai gari da sangnaba khangalaki haide matang asida IDP singna hangningliba wahangde serau haibasi Manipur gi saruk ama natrabara Manipur State Transport thaba bus da sangbagi mohota hura lona da makhoibu nampuda thinjinna honadiba karigino Manipur thokliba irang asil lusinduna makhoibu masa gi mayumda hanjil hanbiyo haibane irang marakta yumda hanjin hanbiyo haibnate IDP sing masagi mayumda hanjinjaba yananaba mangjawnana thorang paikhalaba matung makhoina leinanaba yum saba loiraba matungda hanjin hangadabane adubu hairiba thorang sing asi amata paikhalamdabagi mami chauna tai hana phongdorakhe December phawbagi manungda IDP sing hanjil hanbiyo hairiba si Manipurda thokliba irang loisinduna tangdu laitaba phibam ama porokpaga loinana hanjil hanaba honabiyo haibane adubu resettlement gi wathok lakani kibadagi namfuda IDP sing hanjil hanbagi thawong satharabra chingnare haina thamlakhre Toti isin thakpa phangdaraba khoisawnaraba miyamna Waithau water supply thonglon chinkhre Thawal district ki Waithau do water supply scheme ama leina manak nakpagi miyam matam sangna toti isin thakpa phangandabadagi pendaba phongdoktuna ngarangdagi water supply adu leibagi kanadre haiduna thong so lonsen khre hari Waithau augmentation water supply scheme asi Manipur lenga ki public health engineering department ki makhada Waithau pata lingbane press ta phangba pawda augmentation water supply scheme aski makhada tongan ba mafam kiyada ising pirabasu pat asigi akoibada leiriba miyamdadi ising marik ama pibidaba matam sang le hadi Karangi water supply thonglon bagi khongjang aduda saruk yakibi Waithau area dagi maimom inauna hai haukiba December 9 da Manipur lenga ki governor yauna marilenaba department da aiba serol piduna Waithau gi miyamda tha amagi manungda ising phanghanbinaba wakatpa lekhre adubu ngasi phawba marilenaba kanagumba amatana ising pinabagi thorang paikhalaktabana ngarang solon bagi khongjang asi sangsinbani hari masida kanagumna athingbasigi mayakta thabak toramlabadi maduda tholakpa afafatagi texak masana
pujagadabani haiba wafamsu mahangna phongdokhi ngarangi solonbagi khongjang oisilakpada miyamna waithaugi miyamda ising phanghalu haiba kholaw kiyasu laokhre haidi Governor Speaker amade MP yauna Christmas ki yaifa paujal pirakhre Malem sida santi ki paujal sandokpadana masaruk poikiba malem sida ngakpibagi wakhalon pokhalamkiba Prabhu Jesus Christana pokiba senglaba numit asibu ningsingduna pangthokna riba Christmas lakpada Manipur ki Governor Ajay Kumar Bala Manipur ki Speaker Thoksom Setabata MP Dr. Angomsa Bimol Akoijam MLA Kongkham Robindro Mayang Imphal AC MLA Lauremba Rameswar Meitei Kairao AC Shiv Sena Manipur State Unit ki President M Tombi amadi BJP Manipur Pradesh ki President A Sarda yauna lamdam asda khundariba maru ina Christian lining saliba singda Christmas ki yaifa paujal pirakhre Governor Ajay Kumar Bala na thadorakpa yaifa paujal ki cherol amada Prabhu Krista ase malemda santi ki paujal sandokpada natana mapunsi supa ngakpi haiba amaga nuksinaba mipum khudimak ichilnauni khalhanbagi wakhalon sandoklamba laipokne asiguma nobin asina lakpada lamdam asida santi porakpaga loinana chawkhatpa lamdam ama oil sanu kumai asina lakpada lamdam asida amuhana apunbagi saktam sagatuna amata oibagi khongpham lepminaba oil sanu haina phongdorakle amaramda Speaker Saitabhatana thadorakpa yaifa paujal ki serol amada Christmas kumhai asina lakpada singtam animak amata oina punsinduna masinmana oibagi wakhalon adu lenghandaba oil sanu loinana numit asina lakpada lamdam asida leramba awaba punaba mahan khiduna lamdam asida nungai yaifaba santi leba singtam ani nungsinana leminaba porakpa oira sanu haina pirakhiba yaifa paujal sing aduna makha tarakle Kutsu khulai kia phagatkre Security Force na ngarang Sursanpur PS ki manung sanba thangjung forest ki singkhongdagi phit nipan sangba pampi ama pampi cell taragani thoi empty case mapan semdoklaba MP5 rifle ama magazine ama nongai asigi maru ama amasung control made single barrel rifle ama phagatle haina police control room ki zero amana phongdorakle amarom dangarang Security Force na lamsang PS ki manung sanba lambal amasung haurang kairel gi tainaba area singdagi single barrel ama magazine amamamga konana pistol ahum ball action rifle ahum white phosphorus ki grenade taret detonator yawba hand grenade ama mini flare cartridge kulumdoi bore 12 ki cartridge nipan tongan ba nongmai gi maru kun ga nipan SLR gi empty case ama charger ga konaba bawpheng radio set anisu recover tawre hadi ngarang Bangladesh ta Irang amohana tholaktuna Hindu gi yum kia mai thakhre hare Chittagong da Hindu gi yum taret mai thakhre numit kunit thoini manung da Hindu tarama thoi hatkre Tripura border da Bangladesh rifle na BSF da open fire tawrakre inquiry haukhre India Bangladesh lepak anigi non lethal treaty toklasi hairakle Dhaka da bom pokhaibada Meeoi ama sire asoba terror attack tawrakpa yai haiba intelligence report matungina India gi big city pumba High alert laokhre haina idunin thodagi share tawrakle ngarang Assam ki Karbi Anglong region da irang thokpadagi Meeoi ani serious security person kunthra gani pan yauna Meeoi nifumanga sokle hadi Assam ki Karbi Anglong region ki tribal singna taba mafam da lam enclosure sing tak thokna ba thorang tawbada kalop ani gi marakta ngahandagi hauna thokiba irang hena kansilakiba galoina na Meeoi ani laikhidre police person kunthra ni pan yauna Meeoi nifumanga aso panang badagi tongan ba hospital sing da laikana kre hadi thawdo adu da laikhidraba ani adu di Suresh sahikun gamanga amadi timung kawi Suresh khongjang sang siliba singna building ama mai thabagi thodokta laikhidabani arthik na irang manung da group amana phubadagi laikhidabani hadi irang adu laksinaba security force na lathi charge tawbaga loina na tear gas kya su kap ki hadi khongjang loisingi maikei dagi su security force tamna petrol bomb ama din nung na sing musing thomjinba khangnatana 10 phawwa kapsilakhre hadi India ki ahanba anti-terror policy symbol loisilakle December 13 amasung 13 Delhi da NIA anti-terror conference bangthokadori Union Home Minister Amit Shah na mamang sahi 2024 ki November thada leba asida terrorism mayokna ba national counter terrorism policy ama sem saduna puthoklagani amasung masigi damak laukhatkadaba thabak singsu yathoklagani haina lauthokibagi matungina hojik wafa masina sahi ama henjilakpaga loinana Home Ministry ki maikei digi leba asigi ahanba oina anti-terror policy
policy ama atuba matamda puthoklagani haina union lenga ki senior official amana pawgi agency amada phongdokhre official aduna phongdorokpa wapam singi manungda home ministry na mangjawnana laukthokibagi matungina mahaki ministry na leba asigi ahanba oigadawriba anti terror policy adu sem sabagi thabak loisilakle hariba policy asina maru aina mijeng thamlibana digital radicalization sambal khaduna leba asigi ngamkhai paringbu lana sijinaba amasung mapa leba ki Meeoi singna sel thadaduna chathahanba conversion network na singbada mangjul thana mijeng sangani haidi union lenga ki senior officer asina wafamasi official ki thakta phongdorokpaga iroinana leba asigi khwaidigi mapangal kanba investigation agency ama oirakliba national investigation agency NIA na thasi kuntaruk amasung kuntareta Delhi da anti terror conference ama senduna pangthokadori hariba conference asida home ministry gi maikaidagi sem saba loisiraklaba leba asigi ahanba anti terror policy asi conference asida saruk yaba lenga ki agency singi khutta phanghalaba yai hari home ministry gi maikaidagi ahanba oigadoriba anti terror policy asi sem sadringai gi mangoina na haukiba kumja 2015 da matamadugi union lengakna left wing extremism LWE mayoknana bagidamak national policy ama amasung action plan amasu semkhrabane adubu chanliba sahi asigi April 19 da Jammu and Kashmir gi Pahalgam tourist site ta lam koiba lakwa misam 19 terrorist singna nongmaina kaptuna hatkiba thaudoki matangda investigation sathakiba NIA leba asigi state punamakta leiriba anti terror unit singi mihut sing saruk yahanduna pangthokiba mifamda Pahalgam gi thaudo asigumba ama makhatana leba asigi mafam amatada thohandanaba kari tawgadagi haibagi matangda kumna khanakhibani hairi IDP sing masagi yumda hanjalaba sumaning tamba punchi mahing di phangdre haina phongdorakhre kumja 2023 gi May 3 dagi haurakhiba chahi ahum phajilakadorba irang asina maram oiraga mi lising hom phurom lanjan aduna leraklaba matung haujik IDP sing masa masagi mayumda hanjalhanbagi khongthang lokhatpa haure lenga ki khongthang asi thenglaba su thengna lamdam asida amuk hana tangdulai taba phibamda hanjilakna balambi ama yalakpa asima aphaba khudam ama oiraba so IDP sing da maning tamba punchi mahing ama pibadi ngamdre Sagi mayamda handakta hanjinkiba Bishnupur district ki laimara waroi singi IDP sing ahing nungthil naidana akanba section thorang lokhalaga ngak sel hauri mafam adudagi mapanda makoina thaba ama chatke harabadi Assam Rifles ki post da Aadhaar card pisilamlaga charhanba amadi halakpa matamda Aadhaar card adu laugadabane numidang waram pung 6 takhrabadi mafam adudagi thokpa amadi changba yahande phibam asida hostel da leiba mahairoi singa manana laihauri haibada haimanba thokloi mafam duda leiba IDP amana phongdorokpada numidang waram pung 6 ta halakpa haibasidi thaba ama suba chatlabasu matam konadaba oibana makhoi sufam nompham khangdabana awaba kaya mayoknare panba yabadi leimarang warosingi oina lanjenadana makhoi khulngak tu ngasi phawba leirakpa mi kya leire makhoi gidi lengak na piba tengbang polam singning thina phangtre mafam asigi oina yu sungba lawu singo amadi sanga yokpana makhoi gi hingnabagi lambi oiduna laklabasu irang asina maram oiraga haidaba sinpham sing asi nikthina tawba ngamhaudre imung marphuga nipan gi mi chahunga humra mari khaktamak leijaba waroi sing khulasi kuki khul kyana koisilaga leiba mafam amane senthok lambi waringai sera asida karamba matamda amuhana kuki singna landarakani habagi akiba kiyasa makhoida phawhore IDP khakta natana mafam asida topa mi sing sangthok sangsin tawba matamdasu AR gi kangbuna wahang pahong sathaba makhoigi satak se puthohanba amadi photo number siguma kiyasina khulasida potek palakpa mi sing lakningdabagi maram oide masina makhoina pothogliba pothok sing yon pham leitabagi maram ama oihale hadi mafam asida leiriba miyamgi ising sizinafam asi isai pokpi turel amadi kangmong turel asina oirambani hojik phawbagi oina makhoigini haiba water supply amata leitre laibak thibadi irang asina maram oiraga hairiba turel ani asida kumba yakhidre masina maram oiraga mafam asida isingi awaba mayoknare security force in section tharang lokhalibani haiduna khunja singi ning tamba manghanbagi maong asidi nungnangba phawre makhoina khoibu ngak pisenbigani haiduna isai sagi yumda hanjilakpani adubu maikai marimak khajinduna chatokachin phawba yengsinduna thambiba asidi tangdulai taba hanjilakpagi khudam nate sahi ani makhaironggi matungda isagi yumda hanjilakpa phangduna yumda leiba phangba asigidi aduki matik nungaiba phawi adubu leiriba punsi mahing asidi sarangda leibaga pangkhak oire haina suma pham adugi khunja singna phongdorakle
Imphal Cycle Lambi Tingbagi Khongjang Handokre, Imphal Cycle Lambi Matam Sangna Sembidabaki Mayokta Imphal Cycle Road Joint Development Committee Nangara Ayo Anganbadagi Hyderabad State Highway si Matam Kaktana Timjinbagi Khongjang Sangsilorba Matung, Government ka Yanaba Porakpatagi Matam Kharagi Oina Handokre, Imphal Cycle Road Joint Development Committee ki convener Tonjam Somojit Nahai, Government ki Marilinaba, Official Singa Committee ki Mihut Singa Unabada Lambia si, Sembagi Matang the Hiram Kiada Tazaba Pirakpadagi, Khongjang Asi Handokpane, Committee the Tazaba Pirakiba Wapam the Lamlong, Tong Kongdagi Hauraga, Haikrumako Pauba, Nasidagi Concrete or Tabagi Tabak Hauba, 100 Flower School Mapadagi Sagolmang Paubagi Lambina Matang Saigi February Tadagi Black Topping Tabak Hauba Yauno Matamasip Yaudri Paubagi Oina, Miam Satoka Sinta with the Kudung San of a port hosting Mangani Havagi Tazaba Pirakpadagi, Lambi Timbagi Khongjang Asi Matam Karagi Oina Handok number what if low bani Hana Pongdoke. Meitei ST list salhaudrabadi sahi taramanga kungi matung da Manipur dagi soidana mutkigani haina WMC na phongdorakhre Meitei bu ST gi ngaklong makhada pusinduna constitution na ngakpi senbi haudrabadi sahi taramanga kungi matung da Manipur dagi Meitei soidana mutkigani haina World Meitei Council WMC Manipur unit ki president Urikhinbam Kunjona nongnang wa phongdokpaga loinana Manipur legak na athubada Meitei bu ST list salhanbaga mari leinana center the recommendation thabina bapung Selakre, Wapamase, Pumlen Fatki Mayada Laiba, Topasingi Sing, Masada, Trio Memorial Trust na Sendona Pang Topa Taratare, Suba State Level Football Tournament ki quarter final match Haudopuki Thoramda, Save Guest in a Sarugiara Duna Pondo Kibane, Thoramada the Sarugia Kibasingna, we want as the only constitutional safeguard to save Meitei, save our future only NRC boundary fencing. ILPS will not save Meitei. Send it to reports for Meitei as they immediately have a call out singsu Laumina Kiade. Tauramadu the Sarugiaraduna Kunjo Namakata Nahai, Indian Constitution ki Article 342 Clause 1 ST ki Article Haragasukanga Article Asi Purubli Sing Taret Hena Ladiba India da Asowa Purubna, Leminariba Apiko Purup Singbu Yosin Kidanaba, Barat Sangvidana Piba Kwaidagi Mapanga Kanba Ngaklone, Manipur the Ladiba Meitei Sarakna Lak Taramangarom Asina Kundaduna Labor Yariba Manipur Tampaki Lam Asida, Sing Part to the Kaido Kraga Pangliba area si Apunba Manipur Gisada 6.5 Khaktane, Bikraba Tampaki Lam Asida, Mapalang Gimioshing na Sangsalakuna, Kunda Sinbayai Sahitara Manga Kungi Matungna, Mitop na Loina Loksin Kiduna, Yelhomi Meitei Lay Pamlerakroy, Wasidagi Thinghauna ba Amatangairaba Pambay di Meitei ST Senbane, Manamakatan High NRC boundary fencing na Manipur gi geographical map pudika handana thambangam khibayai adubu masigi manungdo leiriba Meitei di mangal phana leiba phurup ama oiba ngamloi loijing loyada chakni finiba oina yamna hanthapa thakta leigani miyamgi mihut MLA pradhan ayamba mitop ki khutta chatkhagani CM su mitop na oikhagani haibaga loinana maramaduna Manipur legak na Delhi na kauriba Meitei ST ga mari leinaba report ani habadi Meitei gi ethnography report amadi latest socio economic report ase khudakta thabi naba lengak ke pungning sing sen khe